ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯕꯁꯨ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯟꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯈꯠꯂꯛꯄꯒꯤ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯉꯩ, ꯆꯥꯕ ꯊꯛꯄ ꯃꯈꯣꯏꯅ ꯇꯧꯕꯤꯔꯤꯉꯩ ꯃꯇꯝꯗ ꯏꯁꯥꯒꯤ ꯏꯍꯩ ꯏꯁꯤꯡ ꯂꯧꯁꯤꯡ ꯇꯥꯟꯁꯤꯜꯂꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯊꯑꯣꯏꯅꯒꯤ ꯂꯧꯁꯤꯟꯕꯗꯤ ꯈꯨꯠ ꯊꯦꯛꯂꯒ ꯄꯥꯕ ꯌꯥꯒꯅꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯃꯄꯨ ꯃꯕꯦꯟꯅ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯃꯁꯨꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯤꯕ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯁꯤ ꯐꯪꯂꯛꯇ꯭ꯔꯦ꯫ ꯃꯣꯕꯥꯏꯜ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯥꯒꯤ ꯊꯕꯛ ꯉꯥꯛꯇ ꯇꯧꯅꯔꯒ ꯂꯩ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥ ꯑꯃꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯕꯒꯤ ꯃꯍꯨꯠꯇ ꯃꯣꯕꯥꯏꯜ ꯐꯣꯟꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯒ ꯂꯩꯅꯕ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯞꯅꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯅꯤ ꯈꯔ ꯑꯃꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯇꯝꯗꯨ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯝꯅꯁꯨ ꯀꯨꯡꯏ꯫ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯈꯔ ꯈꯤꯛꯈꯤꯕꯗꯨꯅ ꯑꯣꯏꯔꯤꯕ꯭ꯔꯥ, ꯏꯪꯕꯅꯁꯨ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯝꯂꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯂꯤ, ꯑꯗꯨꯒ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯏꯪꯅ ꯉꯥꯜꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯒ ꯕꯣꯆꯥꯒ ꯋꯥꯔꯤ ꯀꯟꯅ ꯆꯤꯛꯊꯅꯔꯤ꯫ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅ ꯐꯣꯟ ꯑꯗꯨ ꯂꯣꯟꯅ ꯄꯥꯏꯔꯒ ꯁꯥꯟꯅꯕ ꯑꯣꯏꯔꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯈꯥꯗꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ꯫ "ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ ꯃꯊꯛꯇꯨꯗ? ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯀꯥꯁꯦ ꯈꯔ ꯃꯇꯦꯡ ꯇꯧꯔꯨ ꯂꯥꯎꯅꯦ ꯅꯪꯕꯣ, ꯌꯥꯔꯔꯣꯏꯀꯣ ꯅꯪ?" ꯖꯦꯁꯤꯀꯥ ꯃꯃꯥꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ, "ꯌꯦꯡꯉꯣꯕ ꯗꯗꯥ, ꯅꯅꯦꯝꯄꯣꯛꯁꯦ ꯄꯨꯔꯥ ꯃꯃꯥ ꯐꯠꯇꯕꯤꯅꯤ ꯃꯥꯅ ꯑꯣꯏꯔꯤꯁꯦ꯫ ꯋꯥꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦ, ꯃꯃꯥꯇꯣꯟ ꯐꯠꯇꯕꯤꯅ ꯃꯆꯥ ꯌꯣꯛꯄꯗꯣ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯊꯈꯤ, "ꯏꯃꯥ, ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯤꯞꯈꯤꯒꯦꯕ." ꯑꯁꯣꯝꯗꯒꯤ ꯕꯣꯆꯥꯁꯨ ꯍꯥꯏꯔꯛꯏ, "ꯅꯪꯒꯤꯁꯤꯗꯤ ꯁꯝꯗ꯭ꯔꯩ ꯆꯩꯁ꯭ꯔꯥꯒꯤ ꯋꯥꯔꯤꯗꯨꯅꯤꯅꯦ." "ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯕ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯩꯁꯦ꯫ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗꯗꯤ ꯃꯍꯥꯔꯥꯅꯤꯗꯧꯅ ꯂꯩꯍꯟꯗꯣꯏꯅꯤꯀꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕꯤ ꯊꯥꯖꯜ." ꯖꯦꯁꯤꯀꯥꯁꯨ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯕꯣꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯄꯪꯊꯕꯒꯨꯝ, "ꯑꯗꯨꯕꯨꯗꯤ ꯗꯥ ꯕꯣꯆꯥꯁꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯏꯅꯤ." "ꯑꯗꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯨꯗꯝꯅ ꯎꯠꯄ ꯉꯝꯒꯗ꯭ꯔꯥ?" "ꯑꯗꯣ ꯀꯃꯥꯏꯅ ꯎꯠꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ. ꯑꯗꯣ ꯗꯥ ꯕꯣꯆꯥ, ꯅꯪꯁꯦ ꯑꯩꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯕ." "ꯅꯨꯡꯁꯤꯕꯁꯦ ꯑꯩꯅꯗꯤ ꯍꯦꯜꯂꯤꯀꯣ. ꯐꯔꯦ, ꯅꯪꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯇꯥꯛꯀꯦꯁꯦ. ꯅꯪꯁꯨ ꯋꯥꯈꯟꯗ ꯁꯥꯒꯠꯂꯣ ꯑꯩꯅ ꯍꯥꯏꯔꯛꯇꯧꯔꯤꯁꯤ. ꯃꯨꯟꯅ ꯇꯥꯎꯀꯣ." ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯃꯥꯡꯗꯅ ꯆꯥꯡꯖꯧ ꯄꯥꯔꯕ ꯏꯄꯥꯛ ꯑꯃꯅ ꯐꯖꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩ꯫ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯅꯪꯒꯤ ꯁꯝꯂꯥꯡꯗꯨꯗ ꯆꯣꯏꯆꯥꯏꯅꯅ ꯎꯝꯗꯣꯛꯂꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯉꯥꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯑꯩꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯊꯝꯗꯧꯔꯤꯕ ꯀꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯖꯦꯁꯤꯀꯥꯁꯨ, "ꯑꯁ, ꯌꯥꯝ ꯍꯦꯟꯖꯤꯜꯂꯤ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯇꯜꯂꯤꯉꯣ ꯗꯥ ꯕꯣꯆꯥ ꯅꯪꯁꯦ, ꯖꯨꯠ ꯆꯥꯗꯕ ꯋꯥ ꯌꯥꯝꯅ ꯍꯥꯏ." "ꯑꯁ ꯂꯣꯏꯔꯦꯗꯅ, ꯁꯥꯎꯒꯦꯁꯨ ꯀꯣꯟꯅ ꯁꯥꯎꯁꯤ. ꯃꯔꯝꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯕ. ꯃꯨꯟꯅ ꯇꯥꯎꯀꯣ. ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯅꯔꯒ ꯑꯉꯥꯡ ꯄꯣꯛꯇꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕꯒꯤꯅꯤ. ꯁꯤꯗꯕꯨ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯌꯥꯎꯒꯦꯕ? ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ?" "ꯁꯨꯝ ꯇꯥꯕꯗ ꯍꯩꯅꯗꯕ." "ꯅꯪꯒꯤꯗꯨꯗꯤ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤꯅꯦ." "ꯅꯠꯇꯦꯕ, ꯀꯩꯁꯨ ꯁꯨꯝ ꯍꯥꯏꯕꯅꯤ." "ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯣꯏꯅ ꯂꯩꯅꯔꯤꯅꯤ. ꯅꯪꯒ ꯑꯩꯒꯁꯨ ꯑꯃꯠꯇꯅꯤ.
ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯗꯤ꯫ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯆꯥ ꯌꯥꯎꯔꯛꯇꯣꯏꯅꯤ꯫ ꯖꯦꯁꯤꯀꯥ ꯅꯣꯛꯂꯒ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯩ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯗ ꯉꯥꯏꯔꯤꯀꯣ꯫ ꯏꯁ, ꯀ꯭ꯂꯥꯁ 10 ꯀꯥꯔꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯤ ꯀꯩꯅꯣ? ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 10 ꯍꯥꯏꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯄꯨꯔꯥ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯕꯨ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯝꯅꯕꯒꯤ ꯑꯉꯥꯡ ꯃꯥꯟꯕꯩ ꯋꯥꯅꯤ꯫ ꯅꯪꯁꯨ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯕꯒꯤ ꯁꯤꯒꯅꯦꯜꯗꯤ ꯄꯤꯔꯛꯑꯃꯅꯤꯗ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯔꯣꯏꯗꯧꯔꯤ, ꯌꯥꯝꯅ ꯈꯠꯇꯧꯔꯤꯕ꯫ ꯗꯥꯕꯣꯆꯥ, ꯅꯪ ꯑꯁꯨ ꯌꯥꯝ ꯈꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯈꯠꯄ ꯅꯠꯇꯦꯀꯣ, ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯂꯣꯏꯅ ꯉꯝꯃꯤ꯫ ꯁꯤꯕꯨ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯕ꯭ꯔꯕ? ꯖꯦꯁꯤꯀꯥ ꯕꯣꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯗꯥꯕꯣꯆꯥ, ꯑꯩꯁꯦ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯏꯀꯥꯏ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯂꯥꯞꯅ ꯊꯝꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯣꯏꯔꯤꯔꯥ ꯈꯪꯗꯦ, ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯁꯥꯁꯦ ꯀꯩꯅꯣ ꯈꯪꯗꯦ, ꯃꯊꯪ ꯃꯔꯥꯡ ꯍꯦꯛꯇ ꯍꯧꯏ꯫ ꯁꯥꯎꯒꯦꯁꯨ ꯉꯝꯗꯦ, ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩ ꯂꯣꯏꯅ ꯌꯥꯅꯤꯡꯉꯤ꯫ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯗꯥꯕꯣꯆꯥ? ꯑꯗꯨꯕꯨꯔꯣ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯑꯩꯕꯨ ꯄꯥꯝꯕꯒꯤ꯫ ꯅꯪꯒꯤ ꯗꯥꯕꯣꯆꯥꯅ ꯂꯩꯔꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯒꯤ ꯗꯥꯕꯣꯆꯥ, ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯏꯐꯝꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯅꯪꯒꯤ ꯉꯥꯛꯇꯅꯦꯕ꯫ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛꯁꯨ, ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯅꯪꯕꯨ, ꯆꯥꯛ ꯏꯁꯤꯡꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯧꯔꯦꯕ ꯑꯃꯨꯛ ꯈꯣꯏ ꯃꯥ ꯇꯥꯟ ꯀꯥꯏꯕꯤꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯒꯦ꯫ ꯆꯤꯌꯔꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ, ꯑꯗꯣ ꯗꯥꯕꯣꯆꯥ, ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ, ꯃꯃꯥꯅ ꯀꯧꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟ ꯂꯣꯟꯅꯕꯗ ꯊꯥꯕꯜ ꯂꯩ, ꯂꯧꯕ ꯂꯥꯛꯑꯣ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ꯫ ꯑꯦ, ꯅꯣꯏ ꯃꯥ ꯍꯣꯏꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯈꯪꯉꯗꯤ ꯀꯃꯥꯏꯅ ꯌꯥꯔꯛꯇꯣꯏꯅꯣ? ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯊꯣꯔꯛꯂꯒ ꯂꯥꯛꯇꯣꯏꯅꯦ, ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅ ꯄꯤꯔꯗꯣꯏꯅꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨꯗ ꯆꯨꯞꯁꯜꯂꯤ, ꯑꯗꯨꯒ ꯊꯝꯃꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯈꯪ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯄꯨꯡ 10ꯗꯒꯤ ꯍꯥꯏꯕ? ꯑꯗꯣ ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯆꯠꯇ꯭ꯔꯗꯤ ꯐꯔꯛꯇꯤ ꯇꯥꯅꯤꯁꯦ꯫ ꯃꯦꯁꯦꯖ ꯑꯣꯏꯅ ꯏꯔꯒ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯥꯛ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯦ, ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯖꯦꯁꯤꯀꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯇꯨꯅ ꯆꯪꯉꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯆꯪꯅꯈ꯭ꯔꯦ, ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯅ ꯏꯟꯁꯤꯟꯕ ꯌꯥꯎꯕꯗꯧꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯁꯤꯕꯗꯧꯅ ꯍꯦꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯖꯦꯁꯤꯀꯥ ꯂꯣꯟꯅ ꯕꯣꯆꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯗꯥꯕꯣꯆꯥ, ꯇꯥꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯑꯩ ꯀꯣꯟꯊꯣꯡꯗ ꯂꯩꯔꯝꯃꯒꯦ꯫ ꯑꯩ ꯂꯥꯛꯑꯒꯦꯀꯣ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯩꯔꯕꯅꯤ ꯁꯤꯗ, ꯑꯩꯗꯤ ꯅꯣꯏꯒꯤ ꯒꯦꯁꯇ ꯂꯩꯔꯕꯅꯤ, ꯂꯥꯛꯑꯣ꯫ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯀꯥꯡꯂ ꯇꯨꯃꯤꯠꯂ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ, ꯄꯨꯡꯆꯤꯛꯇ ꯆꯤꯛꯑꯦꯕ꯫ ꯍꯣꯏ, ꯂꯩꯔꯝꯃꯣ꯫ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯖꯦꯁꯤꯀꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯊꯠꯂꯤ꯫ ꯃꯣꯟꯗꯨ ꯄꯔꯦꯡ ꯄꯔꯦꯡ ꯊꯝꯗꯨꯅ ꯐꯩꯖꯨꯞꯅ ꯁꯨꯞꯆꯤꯜꯂꯤ꯫ ꯃꯁꯥ ꯍꯤꯞꯄ ꯁꯥꯔꯒ ꯊꯝꯂꯝꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯏ꯫ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯛꯄꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯕꯣꯆꯥ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯪꯕꯨ ꯍꯣꯔꯦꯟ ꯈꯪꯕ ꯈꯣꯠꯄ ꯇꯧꯔꯗꯤ ꯅꯊꯟꯇ ꯆꯠꯂꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯅꯪꯕꯨ ꯉꯥꯡꯕꯗ ꯂꯣꯏꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯟꯅꯕꯤꯈꯩ ꯆꯠꯈꯤꯕꯅꯤ, ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯣꯏꯅ ꯂꯩꯍꯧꯕꯅꯤ꯫ ꯁꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯌꯥꯔꯦ, ꯑꯗꯨ ꯑꯗꯥ ꯀꯣꯟꯅ ꯃꯥꯏ ꯂꯥꯛꯆꯔꯁꯤꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯀꯥꯏꯗꯅꯣ? ꯕꯣꯆꯥꯗꯣ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ, ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯑꯩꯅ ꯄꯨꯕ ꯃꯐꯝꯗꯨꯗ ꯄꯨꯂꯞ ꯆꯠꯂꯗꯧꯕꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯐꯝꯁꯦ ꯗꯗꯥꯒꯤ ꯆꯠꯐꯝꯗꯨꯗ ꯇꯥꯔꯕ? ꯅꯠꯇꯦꯗ, ꯅꯪꯁꯨ ꯑꯆꯥꯄꯣꯠ ꯆꯥꯔꯁꯨ ꯇꯧꯕꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯁꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯄꯨꯗꯧꯔꯤꯕ ꯃꯐꯝꯗꯨꯗ ꯏꯕꯥꯅꯤꯈꯛ ꯆꯣꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ, ꯌꯥꯗ꯭ꯔꯣ? ꯖꯦꯁꯤꯀꯥꯁꯨ ꯕꯣꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯈꯔ ꯂꯧꯁꯤꯟꯕꯒꯨꯝ, ꯌꯥꯏ, ꯑꯗꯣ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯑꯆꯥꯄꯣꯠ ꯆꯥꯕꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯪꯁꯨ꯫ ꯗꯥꯕꯣꯆꯥ, ꯁꯤꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ? ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯣꯏꯒꯤꯁꯦ꯫ ꯐꯖꯩ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯣꯏꯁꯨ꯫ ꯑꯗꯣ ꯅꯪꯁꯨ ꯄꯥꯝꯗ꯭ꯔꯣ ꯁꯨꯃꯥꯏꯅꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ? ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯃꯤ ꯂꯣꯏꯅ ꯄꯥꯝꯂꯝꯒꯅꯤ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ꯫
ꯋꯥꯅ ꯍꯤꯡꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯕꯣꯏꯆꯥꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯅꯥꯁꯨ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯪꯂꯛꯂꯦ ꯃꯐꯝ ꯑꯗꯨꯗ꯫ ꯐꯝꯊꯗꯨꯅ ꯕꯣꯏꯆꯥꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯂꯩꯔꯤ ꯖꯦꯁꯤꯀꯥꯅ, "ꯗꯥ ꯕꯣꯏꯆꯥ, ꯌꯦꯡꯉꯨꯅꯦ, ꯑꯁꯨꯛ ꯊꯦꯡꯂꯕ ꯁꯨꯛꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯁꯨ ꯈꯪꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯝꯕ ꯑꯍꯤꯡꯕꯨ ꯀꯤꯈ꯭ꯔꯕ ꯑꯩꯅ ꯀꯔꯤꯁꯨ ꯅꯥꯆꯨꯝꯗꯅ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯤꯗ ꯑꯍꯤꯡꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯀꯧꯖꯦꯡ ꯍꯔꯥꯎꯒꯤ ꯃꯈꯣꯜ, ꯁꯨꯛꯂ ꯃꯝꯂꯕ ꯃꯔꯛ ꯑꯁꯤꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕ ꯇꯟꯗꯟ, ꯉꯁꯤꯇ ꯑꯃꯝꯕꯒꯤ ꯐꯖꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯕꯨ ꯄꯥꯝꯖꯔꯨꯕꯒꯤꯅꯤ꯫ ꯊꯣꯏ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯤꯁꯨ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯦ, ꯍꯤꯡꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯒ ꯊꯦꯡꯅꯕꯅ ꯍꯤꯡꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯏꯪꯍꯜꯂꯤꯕ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯅꯤ꯫ ꯏꯈꯧ ꯂꯥꯡꯂꯕ ꯊꯃꯣꯏꯁꯤꯅ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯑꯃꯤꯇ꯭ꯔꯕꯨ ꯄꯤꯊꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯆꯥꯛꯊꯦꯛꯂꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇꯗꯤ ꯏꯪꯍꯜꯂꯨ꯫ ꯕꯣꯏꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯁꯤꯀꯥ ꯑꯄꯥꯝꯕ ꯌꯥꯏ ꯀꯟꯈꯤꯕꯅ ꯅꯨꯡꯁꯤꯕꯒꯤ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯂꯨꯞꯊꯈꯤꯗꯨꯅ ꯕꯣꯏꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯤꯂꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ, "ꯊꯣꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯅꯤꯛ ꯇꯅꯤꯛꯂꯤꯕ? ꯅꯁꯥ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯪꯒꯤ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯁꯦ." ꯕꯣꯏꯆꯥꯒꯤ ꯋꯥꯈꯜꯗ ꯖꯦꯁꯤꯀꯥꯅ ꯀꯞꯂꯤꯕꯁꯦ, ꯑꯩꯁꯤꯕꯨ ꯈꯨꯠꯁꯥ ꯄꯥꯛꯁꯪꯗ ꯁꯥꯡꯕ, ꯖꯥꯟ ꯁꯥꯡꯅ ꯂꯧꯒꯟꯕ, ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤ ꯑꯣꯏꯅ ꯎꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯣꯏ, ꯀꯩꯗꯧꯔꯒꯦꯕ ꯁꯤ? ꯀꯩꯒꯤꯅꯣꯕ ꯀꯞꯄꯤꯗꯣ? ꯆꯠꯂꯁꯤꯔꯥ? ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ꯫ ꯆꯦꯜꯂꯁꯤ ꯍꯥꯏꯔꯣ? ꯗꯥ ꯕꯣꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ꯫ ꯑꯩꯒꯤ ꯐꯤꯚꯝꯁꯤꯗ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣꯏ ꯗꯥ ꯕꯣꯏꯆꯥ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯁꯤ꯫ ꯑꯗꯣ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯕꯗꯤ ꯐꯖꯗꯦ꯫ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯂꯩꯔꯁꯤ, ꯍꯌꯦꯡ ꯈꯥꯏꯗꯣꯛꯄ ꯆꯠꯅꯅꯕ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯃꯥꯟꯅꯕꯒꯤ ꯀꯥ ꯑꯍꯥꯡꯕ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯕꯣꯏꯆꯥꯅ, "ꯊꯣꯏ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯤꯀꯨꯞ ꯑꯁꯤ ꯂꯣꯏꯈ꯭ꯔꯒ ꯅꯣꯡꯉꯥꯟꯈꯤꯅꯤ ꯈꯟꯕꯗ ꯑꯍꯤꯡꯁꯦ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯂꯣꯏꯈꯤꯕꯗ ꯅꯪꯁꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯅꯤ ꯈꯟꯕꯗ ꯑꯍꯤꯡ ꯑꯁꯦ ꯍꯧꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ꯫ ꯗꯥ ꯕꯣꯏꯆꯥ, ꯅꯨꯄꯥ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯅꯣ? ꯃꯤꯀꯨꯞꯁꯤꯇꯪ ꯅꯠꯇꯦ, ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯈꯣꯡꯊꯥꯡꯅꯤ ꯊꯥꯡꯗꯣꯔꯤꯁꯤ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯕꯣꯏꯆꯥꯒꯤ ꯃꯃꯥꯍꯣꯏꯁꯨ ꯃꯤ ꯈꯔꯒ ꯇꯧꯔꯒ ꯂꯧꯕ ꯂꯥꯛꯏ꯫ ꯕꯣꯏꯆꯥꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯖꯦꯁꯤꯀꯥ ꯌꯨꯝꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯋꯥꯈꯜꯗ, "ꯑꯁ, ꯀꯩꯅꯣ ꯌꯨꯝꯁꯤꯗꯤ? ꯀꯥ ꯑꯃꯗ ꯀꯩꯅꯣ ꯄꯨꯟꯅ ꯂꯩꯔꯤꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯁꯤꯅ? ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯗ ꯂꯩꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯑꯁ, ꯑꯩ ꯉꯝꯃꯔꯣꯏ." ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯖꯦꯁꯤꯀꯥ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅ ꯇꯥꯛꯈꯤꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯖꯦꯁꯤꯀꯥꯒꯤ ꯊꯃꯣꯏꯗꯒꯤꯁꯨ ꯂꯥꯞꯊꯣꯛꯄꯒꯨꯝ ꯇꯧꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ꯫ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯨꯡꯒꯤ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩ꯫ ꯍꯪꯕ ꯂꯥꯛꯄ, ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯕ ꯃꯤꯠꯌꯦꯡ, ꯇꯧꯁꯤꯟꯅꯕ ꯋꯥꯉꯥꯡ ꯀꯌꯥ ꯑꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗ꯭ꯔꯤ꯫ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯑꯃꯅ ꯀꯟꯅ ꯑꯣꯠꯂꯔꯦ꯫ ꯐꯃꯨꯡꯗꯨꯗ ꯐꯝꯂꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯀꯣꯛꯇ ꯍꯥꯏꯐꯦꯠ ꯀꯨꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯕꯣꯏꯆꯥꯒꯤ ꯃꯄꯥꯕꯨꯡ ꯇꯣꯃꯥꯁꯨ ꯆꯪꯂꯛꯏ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯃꯃꯧ ꯑꯣꯏꯗꯧꯔꯤꯕꯤ ꯑꯗꯨꯗ ꯇꯞꯅ ꯏꯪꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯕꯕꯥ ꯍꯣꯏꯁꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯂꯩꯐꯝ
ꯕꯕꯥ ꯃꯃꯥꯒꯤ ꯃꯤꯡ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯅꯃꯥꯗ ꯍꯪꯍꯟꯒꯦ ꯇꯧꯕꯗꯣ ꯍꯣꯔꯦꯟ ꯕꯖꯥꯔꯗ ꯆꯠꯄꯒꯤ ꯄꯣꯠꯆꯩ ꯂꯩꯕꯗꯣ ꯃꯈꯣꯏ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯄꯣꯠꯆꯩ ꯈꯟꯕ ꯍꯩꯕ ꯃꯈꯣꯏ ꯑꯅꯤ ꯇꯧꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯄꯪꯂꯥꯡ ꯂꯥꯡꯂꯝꯂꯒ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯏꯄꯥꯅ ꯍꯦꯛꯇ ꯆꯪꯂꯛꯂꯤꯕꯅꯤ, ꯏꯃꯧꯂꯥꯅ ꯈꯟꯒꯅꯨꯀꯣ꯫ ꯖꯦꯁꯤꯀꯥꯁꯨ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ, ꯌꯨꯝꯅꯥꯛ, ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯌꯨꯝꯅꯥꯛ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯗꯤ ꯃꯥꯏꯊꯣꯡꯗꯣ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯍꯣꯏ ꯐꯔꯦ ꯂꯩꯍꯧꯔꯣ꯫ ꯇꯣꯃꯥꯜꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯑꯍꯜ ꯑꯅꯤꯃꯒ ꯇꯧꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄꯗꯨ ꯂꯥꯛꯂꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯃꯥꯜꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯌꯨꯝꯅꯥꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯍꯜ ꯑꯅꯤꯗꯨꯗ ꯍꯧꯗꯣꯛꯏ꯫ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯏꯁ ꯃꯗꯨꯗꯤ ꯍꯥꯏꯔꯗꯨꯅ ꯂꯥꯛꯄꯅ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯆꯪꯂꯛꯂꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯛꯏ꯫ ꯆꯪꯁꯤꯟꯕꯤꯔꯣ, ꯐꯝꯐꯝ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯊꯕꯤꯌꯨ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯊꯥꯔꯝꯂꯤꯕ ꯀꯧꯅꯥ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯆꯥ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯄꯤꯔꯤ꯫ ꯆꯥꯗꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯤꯡꯂꯒ ꯇꯞꯅ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯑꯗꯨꯅ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯏꯕꯨꯡꯉꯣ ꯇꯨꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯉꯔꯥꯡ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯑꯃꯠꯇ ꯍꯟꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯖꯦꯁꯤꯀꯥꯒꯤ ꯁꯥꯒꯩꯒꯤ ꯃꯄꯥꯆꯧ ꯊꯣꯛꯄ ꯑꯗꯨꯅ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯇꯥꯖꯔꯦ꯫ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ, ꯑꯗꯨꯒ ꯌꯦꯛꯇꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯁꯣꯝꯒꯤ ꯁꯥꯒꯩꯅ? ꯋꯥꯍꯪꯗꯨꯃꯛ ꯍꯪꯂꯛꯀꯅꯤ ꯈꯟꯅ ꯈꯟꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯣꯃꯥꯜ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯡꯈꯠꯂꯒ ꯃꯥꯏꯕꯝꯅꯤ, ꯌꯦꯛꯅ ꯀꯨꯃꯟ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯖꯦꯁꯤꯀꯥꯒꯤ ꯃꯄꯥꯅ ꯇꯥꯆꯧ, ꯀꯝꯗꯧꯁꯤꯒꯦ? ꯇꯞꯅ ꯂꯩꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯄꯥꯆꯧꯅ ꯋꯥꯗꯨ ꯂꯣꯏꯅ ꯁꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯦꯛꯅꯤꯅ ꯁꯤꯗꯤ, ꯑꯩꯈꯣꯏꯒꯤꯅ ꯂꯥꯏꯁ꯭ꯔꯝꯅꯤ꯫ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯁꯤꯗꯤ꯫ ꯍꯌꯦꯡꯋꯥꯏ ꯇꯨꯡꯗ ꯃꯆꯥ ꯃꯁꯨꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏꯕꯣ ꯁꯤꯗꯤ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯌꯥꯗꯦ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯈꯥ ꯇꯥꯗ ꯁꯝꯖꯤꯜꯂꯒ ꯐꯔꯦ, ꯏꯆꯥꯅꯨꯄꯤꯗꯨ ꯍꯣꯔꯦꯟ ꯉꯟꯅ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯊꯤꯟꯕꯤꯔꯛꯎ꯫ ꯇꯣꯃꯥꯜ ꯍꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯐꯝ ꯈꯪꯗ ꯃꯈꯣꯏꯁꯨ ꯍꯣꯏ ꯐꯅꯤ ꯍꯥꯏꯔꯝꯂꯒ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯑꯍꯟꯁꯤꯡ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯈꯪꯍꯧꯗ꯭ꯔꯦ, ꯊꯤꯒꯠꯍꯧꯗ꯭ꯔꯦ, ꯃꯈꯣꯏꯁꯨ ꯀꯔꯤꯝꯇ ꯍꯪꯅꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯥꯏꯕꯝꯒ ꯂꯥꯏꯁ꯭ꯔꯝꯒꯁꯤ ꯌꯦꯛꯅꯤ, ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯆꯤꯟ ꯍꯟꯈꯤꯒꯦ ꯈꯔ ꯉꯟꯅ ꯊꯤꯜꯂꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯍꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯥꯡ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯥꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ, ꯂꯤꯛꯀꯣꯟꯅꯆꯤꯡꯕ ꯂꯩꯇꯦꯡ ꯀꯌꯥ ꯑꯗꯨ ꯁꯦꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯒ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯀꯩꯅꯥ ꯊꯤꯜꯂꯛꯄꯒꯤ ꯃꯄꯥꯟꯗ ꯄꯣꯝꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯖꯦꯁꯤꯀꯥ ꯃꯃꯥꯅ ꯉꯥꯡꯒꯗ꯭ꯔꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯗꯣ ꯆꯪꯂꯛꯄꯗ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ, ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯨ, ꯏꯃꯥꯒ ꯋꯥꯔꯤ ꯑꯔꯨꯕ ꯁꯥꯟꯅꯒꯗꯕ ꯂꯩꯀꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨꯁꯨ ꯇꯞꯅ ꯏꯪꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯖꯦꯁꯤꯀꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯌꯥꯝ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯞꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯅꯨꯄꯥꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯥꯏꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯌꯨꯝ ꯂꯩ ꯀꯩꯔꯩꯅ ꯀꯝꯗꯧꯕ? ꯅꯥꯇꯩꯒ ꯑꯝꯇ ꯆꯪꯍꯧꯗꯦꯗ ꯏꯃꯥ꯫ ꯃꯃꯥ ꯑꯗꯨ ꯊꯕꯥꯛ ꯌꯩꯔꯒ ꯍꯔꯦ,
ꯅꯪꯕꯨ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥꯒꯥꯁꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ? ꯌꯦꯛꯁꯨ ꯊꯣꯛꯅꯩ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯑꯍꯟꯁꯤꯡꯁꯦ ꯃꯀꯣꯛ ꯄꯥꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯅꯪꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯒ 12ꯁꯦ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤ. ꯑꯗꯨꯒ ꯅꯪ ꯅꯌꯨꯝꯗꯣ ꯌꯥꯝ ꯄꯥꯅꯤꯡꯂꯕ꯭ꯔꯣ ꯅꯪ? ꯌꯦꯛꯁꯨ ꯊꯣꯛꯅꯕ. ꯃꯗꯨꯗ ꯅꯪꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ. ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ. ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯀꯔꯥꯏꯗꯅꯣꯃ ꯁꯣꯏꯔꯤ. ꯃꯆꯥ ꯑꯗꯨ ꯑꯁꯣꯏꯕꯒꯤ ꯑꯔꯥꯟꯕꯒꯤ ꯈꯣꯡꯊꯥꯡꯗ ꯊꯥꯡꯖꯤꯜꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯕꯗ ꯉꯥꯏꯔꯤꯕꯒꯨꯝ ꯉꯥꯡꯂꯤ. ꯏꯃꯥ, ꯗꯥꯕꯨꯆꯥꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯆꯦꯟꯕꯅꯤ. ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥꯗꯣ ꯇꯝꯊꯈꯤꯒꯦ ꯈꯜꯂꯦꯕ. ꯖꯦꯁꯤꯀꯥ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯨ ꯑꯣꯜꯂꯗꯨꯅ ꯃꯃꯥꯗꯁꯨ ꯑꯣꯟꯅ ꯇꯩꯅ ꯇꯝꯁꯤꯜꯂꯤ. ꯌꯥꯔꯦ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯦꯛꯁꯨ ꯊꯣꯛꯅꯩ. ꯅꯄꯥꯅꯁꯨ ꯌꯥꯗꯕꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯤꯟꯐꯝ ꯑꯃ ꯐꯥꯎꯕ ꯄꯥꯏꯗꯕ, ꯌꯨꯝꯂꯩ ꯀꯩꯔꯩꯁꯨ ꯅꯥꯇꯩ ꯆꯥꯗꯕꯗꯨꯗ ꯂꯩꯔꯒ ꯀꯔꯤꯅꯣ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯖꯒꯦꯇꯅꯤ. ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯒ ꯈꯜꯂꯒ ꯄꯨꯛꯅꯤꯡꯗꯨ ꯑꯣꯜꯂꯦ. ꯃꯃꯥꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ. ꯄꯨꯡꯗꯨ 12ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯦ. ꯕꯣꯏꯆꯥꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ. ꯇꯥꯕ꯭ꯔꯣ? ꯇꯥꯏ. ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯁꯨꯝ ꯐꯝꯂꯝꯕꯅꯤ. ꯀꯩꯗꯧꯔꯒꯦ ꯋꯥ ꯉꯥꯡꯅꯤꯡꯒꯨꯝ ꯇꯧꯔꯤꯗꯨꯅ? ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ. ꯑꯩ ꯍꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ. ꯅꯪꯒ ꯑꯩꯒꯁꯨ ꯌꯦꯛꯊꯣꯛꯅꯩ. ꯂꯧꯅꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏ. ꯇꯨꯡꯗ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏꯁꯨ ꯍꯥꯏ. ꯑꯍꯟꯁꯤꯡꯒꯤ ꯑꯁꯥꯎꯕꯁꯦ ꯈꯔ ꯐꯥꯊꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯇꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯤ. ꯕꯣꯆꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ. ꯖꯦꯁꯤꯀꯥꯁꯨ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯊꯠꯂꯤ. ꯑꯁꯣꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯕꯣꯆꯥ ꯑꯃꯨꯛ ꯆꯦꯟꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯛꯂꯤ. ꯖꯦꯁꯤꯀꯥꯁꯨ ꯕꯣꯆꯥꯅ ꯇꯧꯔꯛꯂꯤꯕ ꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯥꯅꯤꯡꯗꯦ. ꯑꯗꯨꯒꯤ ꯃꯔꯩ ꯈꯔ ꯇꯧꯅꯔꯤꯀꯥꯟ ꯑꯗꯨꯗ ꯃꯃꯥꯅ, ꯅꯪ ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕ ꯅꯪ ꯌꯥꯗ꯭ꯔꯦ? ꯑꯩꯅ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯔꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯑꯣꯏꯔꯣꯏꯗꯕ ꯁꯥꯒꯩ ꯖꯥꯠ ꯆꯤꯡꯊꯒꯗꯕ ꯌꯦꯛ ꯊꯣꯛꯅꯕ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯗꯣꯔꯤꯕꯁꯦ? ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯕꯥꯞꯇꯣ. ꯃꯃꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯕꯣꯆꯥꯁꯨ ꯐꯣꯟꯗꯒꯤ ꯇꯥꯔꯤ. ꯗꯥ ꯕꯣꯆꯥ, ꯌꯦꯡꯉꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ. ꯅꯪꯗꯤ ꯑꯩꯒ ꯌꯦꯛ ꯊꯣꯛꯅꯩ, ꯂꯧꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ. ꯑꯩ ꯈꯟꯐꯝ ꯑꯃꯇ ꯊꯣꯛꯇ꯭ꯔꯤ. ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯗꯦ ꯃꯃꯥꯡꯗ. ꯑꯣꯏꯔꯣꯏꯗꯧꯕ ꯅꯨꯡꯁꯤꯕꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯒꯤ ꯃꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩ ꯈꯜꯂꯒꯦ. ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯅꯔꯁꯤ. ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯈ꯭ꯔꯣ. ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯌꯦꯜꯂꯛꯑꯔꯣꯏ. ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯄꯤꯔꯛꯑꯔꯣꯏ. ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯉꯥꯛꯇꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯎꯕꯗ ꯅꯪ ꯄꯨꯛꯅꯤꯡꯗ ꯑꯣꯜꯂꯕ꯭ꯔꯥ ꯊꯣꯏ? ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯤꯕ ꯏꯃꯥ ꯕꯕꯥ, ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯍꯟꯕꯤꯔꯤꯕ ꯏꯃꯥ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯄꯥꯝꯗꯦ. ꯀꯅꯥꯒꯨꯝꯕꯤꯒꯤ ꯃꯐꯝꯗ ꯃꯄꯣꯛ 3ꯂꯛ ꯄꯣꯛꯏ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯃꯗꯨ ꯊꯥꯖꯗꯦ. ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯃꯃꯥ ꯕꯕꯥꯒ ꯃꯨꯛꯅꯔꯒ ꯁꯥꯎꯅꯔꯒ ꯂꯩꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯥꯎ ꯐꯥꯎꯔꯛꯑꯅꯨ. ꯑꯩꯁꯨ ꯐꯥꯎꯔꯛꯑꯔꯣꯏ. ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ. ꯑꯗꯨꯒ ꯕ꯭ꯂꯣꯛ ꯐꯠ ꯇꯧꯁꯤꯜꯂꯤ. ꯖꯦꯁꯤꯀꯥꯅ ꯋꯥꯍꯩ ꯑꯁꯤ ꯊꯥꯔꯛꯂꯕꯅꯤꯅ ꯑꯍꯟꯁꯤꯡꯗ ꯌꯧꯅꯗꯨꯅ ꯑꯍꯟꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯂꯦ. ꯅꯨꯄꯤ ꯃꯌꯨꯝꯅ ꯆꯥꯎꯕꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯑꯗꯨꯃꯛ ꯑꯌꯦꯠꯄ ꯄꯤꯕ ꯉꯝꯂꯨꯗ꯭ꯔꯦ. ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯇꯧꯅꯈꯤꯕꯗ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯉꯥꯡꯉꯗꯕ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅꯗ꯭ꯔꯦ. ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤꯕꯅ 12 ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯔꯛꯂꯦ. ꯖꯦꯁꯤꯀꯥꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯜꯂꯤ. ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯅꯨꯃꯤꯠꯅꯤ. ꯖꯦꯁꯤꯀꯥꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯠꯇ꯭ꯔꯦ. ꯏꯟꯈꯠꯂꯛꯄꯒꯤ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ. ꯖꯦꯁꯤꯀꯥ ꯍꯥꯟꯅꯗꯒꯤꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ. ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ. ꯀꯨꯆꯨꯅꯒ ꯉꯧꯔꯤꯕ ꯑꯍꯣꯕ ꯅꯨꯄꯥꯁꯤꯡꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯗꯅꯤꯡꯉꯥꯏꯒꯤ ꯋꯥ ꯂꯩꯇꯦ. ꯖꯦꯁꯤꯀꯥꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯒ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯖꯦꯁꯤꯀꯥꯅꯁꯨ ꯍꯦꯛ ꯌꯦꯡꯂꯨꯔꯦ.
ꯅꯨꯄꯥꯗꯨꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯐꯖꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯖꯦꯁꯤꯀꯥꯁꯨ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯅ ꯌꯦꯡꯗꯨꯅ ꯂꯩ꯫